Hello, I giving Boboy na may rakpam. Nahanam pumas di sorgi wapao tana bagidamak lakpiba ang sigidamak katagachari. Agi prathnadi nahak na takdi ba wapao ang sige mapal na isorbo hinanungsiba amasung mahaki mi aduga mahaki singlupo hinanungsiba sini. Diba ehak na nahaki na pamda nolokchoning ba dudi nahak na takdi ba wapao asina. Nahak na nahaki singlupta pipam thokpa nahaki commitment amasung nahaki singlup ki luching singi makapon pam thokpa adugi mahuti silhanbigano. Adu ba wapao sige mapal na. Nahaki singlupo hinanungsiba nahaki singlupo luching singbu hinanungsiba aduga kwai maru oina isori matik mangalagdamak hingba punsida chakotpa adu ehaki prathanani. Ibong umaki wapao taminasi. Ayaklunin na sa Bible SIngh adu Mark pantarago humdoi padamalagi na tarago humdoi hangdokpi Mark chapter 13 verses 1 to 13. Sure you haina matosum na hai. Jisu na ningna sanglagi thoglak pada ma ki seboga mana mangonda haiki. Guru yengbiu kaya da phajakraba nungsing amasung kaya da phajakraba yumsing. Jisu na mangonda haiki. Achoba yumsing asi ubra ningkai daba lona banung amata tanamlo. Mahana chorpol chingthakta ning na sangga mayong na phamlingeda Peter, Jacob, Johan amasung Andrew na lona mangonda wa ama hanglame. Ai khoida haibi karamba matam da harba sing asi thokatagi. Harba sing asi thunglamdagi khudam sing karino. Jisu na makoy kum lagi. Mi kana na sunakoy bu serana na chingdana ba cheksel. Maramni mi kaya na ay gimingda laktuna hai gini ay mahagne. Aduga makoy na mi kaya bu serana na chingani. Na koy na lana masung langi paunin kon tabada mi pai ganu. Harba sing asi soidana thokani. Adu Aroiba du hojik laktri. Jatiya mana jatiya magi mathakta amasung ningthau leibag amana ningthau leibag amagi mathakta lan haurakani. Tongan mafamda juar hagani. Chaktang ba amasung awana yamna thokani. Pumna magasi naw yekpagi ahubani. Nakoy na sakida magcheksilo. Makoy na nakoy bu Sanhedrin da pithokani. Makoy na nakoy bu sinagog sing da phugani. Makoy da sakhi pinabagi da mag laingang mapusing amasung ningthau singi mamangda aigi maramgidamak nakoy bu puthokani. Aduga jati pumna magta Aphaba wapao si hana haidokani. Adubu makoy na nakoy bu phaoba amasung pithokpa matamda nakoy na kari haigidagi haina langtak na ganu. Nakoy na pigidaba paukhumgi maramda khalunu. Adubu pungpham aduda nakoy da khanghanba makai adu haidogu. Nganggadoriba du nakoy na natte adubu Thawai Asengbada ni. Machin manaw bu sinaba pithokani. Mapana macha bu pithokani. Macha singna mama mapa singi mayokto leptuna makoy bu hangani. Aduga ai mingi maramgidamak mi pumna magna nakoy bu yengthigani. Adubu Aroiba phaoba khaangba mahak adubu kanbigani. Masi sorgi wahai ni aduga wahai asima thajaduna aikhogi punsigidamakta lausunse. Prathana tausi isorgi mating nisi. Sargadre bekogi pamusung isor na ki wahai asigi mapalna na ki larik asidagi aikhoida wa ngangbiu. Aikhoibu khanghanbiu, aikhoibu semdokbiu, aikhoibu dharma chenbagi lambidu du chingbiu, aikhoibu hongdokbiu, Khristagi saktam do onthokbiu, sargi hena khaurang hanbiu, papu hena yengthi hanbiu. Aphaba wapao hena sandok na bagidamak ikhau langba amasung apamba amasung aningba amasung panggal khudimang ibungon hangna pinabiu. Nahaki wahai sigi mapana aikhoibu semgatbiu sungubasibu semgatbiu nahaki minggidamak aikhoibu mateng pangbiu ai hakpu mateng pangbiu do khudimak singa sigi mapana nahak hena wangsunu aikhoi hena nemsunu ai hak hena nemsunu Yesu Khristagi mingni zuribani. Amen.
ꯑꯩꯈꯣꯏ ꯃꯥꯔꯛ 16 ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯌꯦꯡꯃꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯒꯗꯧꯕ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯅꯧꯅ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯣꯔ ꯄꯥꯕ ꯃꯇꯝꯗ ꯚꯥꯞ ꯈꯔ ꯇꯥꯕ ꯋꯥꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯋꯥꯄꯥꯎ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯀꯥꯟꯗ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ for that matter ꯃꯥꯔꯛ 16 ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯣꯔꯐꯣꯜꯒꯤ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯇꯝꯕꯤꯕ ꯍꯤꯔꯝ ꯑꯗꯨꯅꯤ ꯆꯣꯔꯐꯣꯜꯒꯤ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯅꯤ ꯏꯪꯂꯤꯁꯇꯗꯤ ꯗ ꯑꯣꯂꯤꯚꯦꯠ ꯗꯤꯁꯀꯣꯔꯁ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯦ ꯃꯔꯨ ꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯇꯝꯕꯤꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝꯗꯤ ꯃꯤꯠꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯊꯥꯖꯕ ꯌꯥꯕ tung inba sebok amam oinabagidamaktani aduga thajaba yaba Khristagi tung inba amam oiba aduda mateng pangnanabagidamaktani aduga hairiba punsi adu hingba matamda makoina thengnarakadaba amasung Khristagi maramgidamak thengnarakadaba khudingmaksing adugi matangda Kristana hana makoida tambiba amasung takpiba adugi mapalna makoida anouba ama oina thoktanaba amasung angakpa ama oina thoktanaba adu hiram khudingmakta Thawai Asengbada ngajabagi mapalna thaurang tawduna leinanabagidamaktani amarom dai boiba targadi tambiriba khudingmaksing ase maru oina makoi asingba mising oiduna Kristana aniraksuna lakpa aduda adu katangsu natana makogi mathakta lakdaba awanang khudingmaksing aduda thajaba yaba seboksing thajaba yana awanang khangliba seboksing oibada makogi damakta makogi semgatpiba adugi tambiba mane aduna ngasi amu yengminagani aduga hariba sida koi lakdaba haptasing da dum ningsing minagani amusung yengminagani aduga ehang mangi nomajing da haikraba adugumna asigi haptagi matam sing ase chanbiduna Kristna anirksuna lakadaba adugi matangda lomba naidaba matam adugi matangda wakhal tawduna punsi chang yengduna tatena ningsingduna haiba matam asigidamaka thaurang tawdunabagidamaka aikoi amabu thawgatnase adugi punsi adu hing matamda mateng panghanba amo ohense adu ngasi khogina paminakraba jaga adu ngasi nimde koi verse 5 te yengminaba hogani adu asigi manung asdegi aikhoina khangba yaba achouba warol adudi asida lere Christiansa Minamhanganu adubu Khristagi maramgidamak miyot-minei khaangduna Thawai Asengbada ngajaduna loiba phaoba khaang aduna sida haina bonaris Christians do not be deceived but endure every persecution to the end for the sake of Christ, relying upon the Holy Spirit. Now, matung tarak pa matam sing dasu hena ikhoy wakal hena mayek sengba ama lainana bagidamakta. Now, Bible naina ba mi sing na Mark 16 sidum nainarak pa matamda Mark 16 gi pada manga dagina and for that matter wahang hangba verse 3 dagina verse 20 get 3 phaoba se AD 70 da thokadoba Jerusalem ningna sang manghanba loisanba adugi matangduda aduda thokadoba thodok aduga mari leinana Jisu Kristana haiba amasung tambiba amagumna hai now haibadu maru oina lanba nate maru oina Jisu Kristana verse 3 dagina verse 23 gi phaoba sidadi AD 70 phaoba aduda AD 70 da thokadoba Jerusalem gi ningna sangi thugaiba amasung manghanba adu yaudrangi mamangna thokadoba awanang khudimaksing adui matangda haibane adu chumani adubu mafam asida uriba thodo khudingmaksing ase adugi AD 70 gi mamang aduda khatang loisangadaba thodoksing de amata nate adubu hairaba Jisu Kristana mafam asida thokani haina haikraba khudingmaksing ase AD 70 gi mamang dasu AD 70 gi matung dasu haujiksu amasung lakadaba matam khudingmaksing de Kristna aniraksuna laktru matam adu phaobada thokadaba thodoksing now asi phajana bhabta ase miyoibagi puwarida Kristna thokani haikaba thodoksing ase thokhi thoksu thokli thoksu thokigani karam kan phawa Jisu Kristna aniraksuna laktriba matam adu phawa
ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ AD 70 ꯐꯥꯎꯕ ꯃꯅꯨꯡ ꯑꯗꯨꯗ ꯈꯛꯇꯪ ꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯑꯃꯒꯨꯝꯅ ꯌꯦꯡꯉꯀꯥꯟꯗ ꯊꯣꯛꯂꯔꯣꯏꯗꯕ ꯑꯃꯒꯨꯝꯅ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯄꯥꯕ ꯃꯇꯝꯗ ꯆꯃꯝꯅꯕ ꯑꯆꯧꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯑꯣꯏꯕ ꯄꯥꯝꯗꯦ ꯑꯗꯨꯅꯅꯦ ꯑꯍꯧꯕꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯅ ꯃꯈꯥ ꯇꯥꯅ verse 23 ꯐꯥꯎꯕ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯚꯥꯞ ꯇꯥꯃꯤꯟꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ verse 23 ꯐꯥꯎꯕ AD 70ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯑꯗꯨ ꯐꯥꯎꯕ ꯆꯤꯡꯂꯛꯀꯗꯧꯕ ꯑꯗꯨ ꯊꯣꯛꯂꯛꯀꯗꯧꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ AD 70ꯗ ꯂꯣꯏꯁꯤꯟꯒꯗꯧꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯈꯛꯇꯪ ꯂꯣꯏꯒꯗꯧꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ the near fulfillment ꯅꯛꯅ ꯊꯣꯛꯀꯗꯧꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯅꯛꯅ ꯊꯣꯛꯀꯗꯧꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯀꯗꯧꯕ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ AD 70 ꯐꯥꯎꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯐꯥꯎꯕꯗꯨꯗ ꯊꯣꯛꯀꯗꯧꯕ ꯑꯗꯨꯒꯤ ꯃꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ whatever that happened before AD 70 up until AD 70 is but the shadow of what will really take place before Christ comes and until he returns. Now, adumana bhab tagadoba, adumana yengadauba, amasung adumana pagadauba jagasing. Adu itaraga ngasi jagada yengs. Verse 5 tagi. Wahang sing hoina bhab tare, sebo Mary, aduna sangi si mafam sida Jacob, John, Andrew, aduga Peter na, wahang do hang. Now, Matthew dadi wahang ani thona hang, adubu Mark sida di jaga amakakadum adum loisale aduga. Asigi Mark jaga se paba matam dadi ningna sang adu kaihan gadu amasung loisin gadu bagi matang adu hangbo wahang amo ina sida present awi adu da ikoi dum chatse. Adubu Krishna kunlo pau kuma sida di ningna sang adu kaktangi wari natana ningna sang adu kaina kai ba amasung adu mathak lakdo wayel adu gi matang kaktan natana mahang anirak suna lakdo ba adu phawa yauna mahaki pau kuma sida loinamuk yarakani. Adu Khristagi wahaido karinu. Now, moin expect over adu Kristna kumdorok paduga mananda paduga jagada mamangin majing takre again amuhan ayangna nakoida thago chanim gadi mamangin majing wapao amuhan halakana tabi bada hena mayek sing boygani. Adu let's move on. Jesus Christ ki pa from the verse 5 the haibo wahaido check sulu, right? Karinu man high say mi kananasu. Mi kananasu na koibu serana chingdana bu cheksulu. Now kanano serana chingdu se mi nani. Serana te mina. Karamba mina puarida poklakpa mina. Adun Jesus Christ na high thado thotri mamang na cheksulu hauju dei hona. Now mafam se seasonary bo high cheksulu high na high bo wahai se ngak thokpa natragana minam handaba adu khaki matang da oiba wahai natte asigi wahai se. Amaram high bo betargadi Jackson Lohaina high said just lan song na matam dadi defense ki moong adum laiba ki moong na with tabak khaang phazana hapaga or chunggoy ma par kana ngaag laiba ki matang adu khaktangi natte yengna bana attack tarak matam da yengna bana landarak matam da ngaaga thamna adu gi wakal onu khatana te asigi Jackson Lohaina haib wakal se asigi Jackson Lohaina haib wahi sigi wahan thok se wakal taba musung khangba adu khatang chunatana lok singalonena thodok sing adu khangba maramdi Krishna hairakadoriba thodok khudimak sing ase amasung Krishna thokun haiba khudimak sing je thoklakpa matamda mipaidana ba aduga wakhalda charang khoirang na ba thokna ba gidamakta tangdu leita da ba phibam sing gi soyana tholani adune Jesus Krishna hairakadoi tangdu leita da ba di soyana num oirani aduga missing minam gadoba missing soidana thoglani aduga minam missing soidana lakari adubu khudimak sing do tholakpa matamda karimta khangdaba amagumna karimta taadriba amagumna karimta udriba amagumna mipairaga aduga asamata laitraba amagumna aduga hiram aduga kari amata khangdaba amagumna laitana bagidamaktine haise amarom thai boy batargadi wakhal choi thoktana wakhal tangdu leitana thokliba thodok adubu mamutana khangba maong da chection na bagidamaktine haise aduna Jesus Krishna serana chingdana bagidamak cheksilo haina haibagi maramdi suksoi soidana mi singbu serana chingna bagidamakta mi sing soidana lakani adune karidamakto verse 6 amne mi kayana amanate ani nate ahumnate adu mi kaya amana ai mingda laktuna haigani ai mahagne aduga makhoina mi kayabu serana chingani Jesus Krishna asida angka hote
ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯗ ꯋꯥꯈꯜ ꯈꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯖꯒꯥ ꯄꯤꯗꯦ ꯀꯔꯝꯍꯥꯏꯅ ꯀꯔꯤꯗꯒꯤꯅꯣ ꯆꯦꯛꯁꯤꯟꯒꯗꯣꯏꯁꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈ꯭ꯔꯤꯁꯇ ꯁꯥꯔꯒ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯑꯣꯏꯕꯒꯨꯝꯅ ꯂꯧꯁꯤꯜꯂꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯗꯨꯗꯒꯤꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯑꯃ ꯑꯣꯏꯕ ꯑꯃꯒꯨꯝꯅ ꯎꯠꯂꯒ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯔꯒ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯆꯤꯡꯊꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯂꯥꯛꯀꯅꯤ ꯈ꯭ꯔꯤꯁꯇ ꯁꯥꯕꯁꯤꯡ ꯈ꯭ꯔꯤꯁꯇ ꯁꯥꯁꯤꯟꯅꯕꯁꯤꯡ ꯊꯕꯛꯇ ꯊꯧꯑꯣꯡꯗ ꯑꯗꯨꯒ matikta tongan moongda. Now, hairibasi again 80-70 gi mamang talk the thodok ama natte Josephus nam ha ki like adu the eva matamda. And then for that matter ano walem na bagil chiti sing eva matam 80-70 gi mamang eva ano walem na bagil chiti sing da khon dum yeng matamda su Christem gi ming da lak padu Christe yada mi sing gi matang na yam right. And then Josephus kauba puari iba nupa amana su Jew gi puari iba nupa amana Jisu Christa saraga Jisu Christa gi ming da lak mi sing magi matam adu leiba mi sing adu gi matang na haina again adu da hojik su leitaba natte hojik su adumak leiri Jisu ni haina have mi sing leiri na hojiki mark da kal ama su dum thok pani kari no hai oiba targa de makoi revelation yamna naina bani Facebook te yam maming chapani social media de yamna maming chapani moin have do kari Jisu Christ lakre ma lo la galai adu mafam ama da lai adu aikhoi gi kangbu se man na thadok po kangbu ne Revelation chapter 3 da have thong ye gi haina have aikhoi gi kanglup sini maram sina aikhoi ge Bible pa mina boiba targa de aikhoi ge Bible study to mina boiba targa de Aroiba gi athupa adu gi matang no hena khangbu su khengani adu gi Jisu gi tung thajabi ana India gani moigi kano poster sing do ayamana Korean khagaloi mak manmane Japanese khagaloi manmane Chinese khagaloi mak manmane adu dagi Jisu gi picture mayam phaja ba yamna AI na sema man yam phaja picture amna mogi oibane adu kai doni mo yamna active oini social media da and then Bible study group pangsem sema kani adu gi matung inda mayam nei aduga miyobagi puari khudima ki ai Jisu ni haina have missing adu ki made South Korea da thoi and then ati atopa mafam sing thok ta banate even ikui da masana bodi Jisu ni budi haide adubu ibonoa ko nu bang South Africa da thok nu pa da kana December tang kun ga manga da laga tayong pan loina mag loiselani ising chau no mangani aduna kai doi adu ki da makta paisa khai gel le aduga hijau ma sai December tang kun manga lai nong churak te kari ha isona nong ge thokare adu kadare men nupa dana somda kar leiraga leirame sena Jesus Christ maham asida har magi sebok singi dasuni aduga hojik matam na ikoi dasuni maha ki mingda mahak saraga lakpa mising adu ki matig yam gani aduga lakpa khatana te mana tara ko dise serana na chingani ang pathabak sing tawbagi mapana aduga tongan maongda mit thupan bagi ma mit ekta simadi oiram ba yai for example hang no hai khaba gumna hojik Jisu Christ lakre ka da ma lo la gale aduga mana magi sebok sing thado ai khoi ni man thado ibe sebok adugi wakhalon adugi maning de inba mayam ne tebate adugi matile adu Christ gi wise kaino adudagi cheksil man the Christ sasana ba adugi me de khena gani adu karamana khangani bu magi wahai dagi khangani amaram dai boy ba targa de Jesu Christ na mafam asida hai bis amaram de mahak pu hena khangna na bagi da makta kauba mako amasune aseng ba Christ adu ta seng na tarang khang boy ba targa di Christ sasna raga lak ba sing adu mai khna khang mangam knowing Christ truly we can know and detect false Christ. Adu katanate verse 7 amasung verse 8 ta pawa matam da kari thokani lan amasung lan gi paunin khon taagani and then verse 8 jati amana gi mathak ta amasung ningthau leibak amana ningthau leibak amagi mathak lan horakani tongan mafam da you are hagani chak tangba amasung awa anang yamna thokani right now again hai bihiram khudim musing ase thokre thokle amasung thokhigani amung hanjana Josephus na mahaki puari iba matam da 80-70 gi mamang da jwar haba thokhibagi wari sing adum iba yawi
And then I Acts the Papa Matam, the Sudum, Juar have a talk, Bagi Warikudum, Ubudum, Pangi Polamusung Silas. Jail the lady in Matam, Juar have a talk about the Juar. Right? So, however, Kudimuk Singh say, 87 among the to some extent, Loinamak talk about Amani. Other Jesus Christ, why sing? I have the Ningsing Mamangino Masinga. Jesus Christ, Asigi Tambi Basida, Mahana Hena concern or Bese, Asigi sign Sidagidi, Maki Seboxingi, Tazabayam, Toronto wouldn't have a market concern, and Hybida. Other makes and said, Upanganakari, but the verse 5, check Sulu. And then verse 7, Mipaiganu, Karitabumatamda, Lanamsung Langi Pound Contabatamda, Mipaiganu. Christian kari hai, hai but show them talk about Sugaya, Adubu say, Aroiba Matam Nate. I don't know, can I go on the lakan as it open in the sugars a lacre or chatcreo or unusual lack with a lacre, I don't know, I be Mathuta and Mipai hand, but I do mine Amazing to 100 Koibu. Loinamak tokani, soy in a tokani, Adubu Harbo Kudimaxing say verse 8 kilos like with a Pumamak asi now yekpagi ahobani. Now yekpagi ahoba. Jesus Christ na mafam asida hairibase kaino haibo ibatagadi langi paunin kontabu oigera jati amagi matakta lan tobo oigera ningtholeba amaga lan tonobo hiram khudingmak singse adu tholiba thodok sing Krishna anirak suna lakpa aduga asigi matamsida haibo ibatagadi 87 thokaba thodok adugi matang aduga topamana Krishna anirak suna laklaba amagumno oigeda adugi chamamnabado adu leigeno asai thodok khudimok singse Jesus Christ lakre habagi thodok nate or ningna sangadu kaihan kre or kaihelanni haina haibagi or se kaihelle haina haibagi thodok adugi nimi adugi matang nate adubu oirakado basing adigi matang ne adu yang adubu aroiba adu haujik laktre pumma si kari verse 8 kilos lapada now yekpagi ahobane now Jesus Christ high is now yekpagi ahoba haina haibase literal meaning the bab tabi have mong na koi mark mama oi bising yawe adu natural birth to bising normal delivery to bising asi se phasna khangwan now kuda mamu na ai boy betar gadi angang poklam dagi naba hobase asi ki pung masing leite adu China lakpa hobudo angang do taibang mangpauner ni haiban nate man haibo betaragadi kudama moina ai nupi na khoi chanupi hanba Irene se pokpa matamda ma numit chupa ama angang unaramdagi magi angang poklamdagi nawyekpagi China do numit chupa amani ladies adugi matungda labor khaktang da pung ahum lomne so aduna karam kan thoku do na haiba khangde aduna Christian hires amarom dadi angang pokpaga nawyekpagi China duga ani dugi marakta khetnaba leibagumna aroiba aduga thodok sing asiga khene aroiba duna te khuding sing thokpa matamda adubu aroiba du tamna lagliba amasung aroiba da thokani han haigraba khudimok sing da soidna thokadauba amagi maong mataudo adu da thazaba yana yengnabagi da makina amasung adu khanghan ba mane amaram da haibo oiba taragadi asigi thodok khudimok sing tholakpa matamda ko Jesus saga lakpa mi sing and then langi paun kon tarpa matamda jati amaga lan paun rakpa matamda aduga chak tang tholakpa matamda jwar harak matamda hiram khudingmak sing adu taibang panba ase isorna pandraba amagumda khanbagi mahutta aduda charang khoirangnaga thamo iheu halaga potha da bida leibagi mahutta akibana pik thalaga leibagi mahutta Krishna pamadu kaino adu wakhal charang na kano wakhal phathau man the higher ba khudingmak sing ase ai ha ki pangal isorgi pangal amasung khudingmak sing ase thogon gadori ba isor dugi pangal dugi makha thokhan ba ngaktane ma ki pangal amasung tobungam ba adu iwang ba it's all under the sovereign care and authority of God, and nothing will happen outside of His sovereignty. Aduna kaino hai se mi pai kaino. Jesus Christ na niluk na lakpagi matang se Christian sing na hai matam da kinaba mane right. Adu Jesus Christ na magi se boxing se ihan hai se karino mi pai kaino pulok ni thok matam na. Ai khoi na
angang orangi matamda karamana hana ga haiba bataga di Jesu Christ karam palakduno khangde aduna church khara toina kaw adu church ka bagi wakhalon leibududi phai adu sisne mong de lale karigum Jesu Christ anirection lakpa matamda church ka hauda boy bataga di nang thawai mangde jani प्रार्थना तो हो प्रार्थना तौर बाइबल पारग ले हो कईगुम ना जीसु क्रिस्ट अनिरिक्शन लाख में पाप तौर ले मतलब क्रिस्ट तो अनिरिक्शन लाख में ताकि नहीं मांग से जनी राइट अमरम दाई पे बता के था जब बिचले ना जीसु क्रिस्ट अनिरिक्शन लाख में सुन अरोइबा की मतलब से मागी सेबोक सिंगी दमक जीसु क्रिस्ट ना अकी बगी मसक अमोय सुगुद उते मिपाई दननबा पुक्निंग लुमना लेननबा खौरांग ना ngainanaba adugi saktam na ngaktane adug awanang sing amasung tongan bihiram khudimosing tholakpa matam adu the phaoba su haib iswar adugi mathakta yengjaraga mangon da yengduna mipai dana bagi damakne adu bitati kaino Jesu Christ na mahamas magi sibok sing asu tambining lise yana again serana chingdana na bagi damak jackson badu magi apamane magi sibok sing damakta hanjan kaiduna magi emphasis ihana mahaki tungin magi punsida jackson na mahaki tungin magi punsida karamba maongda Makal maka ayamba khudimok singi tambiba khudimok singna koi puroi doba maongda Khristagi matangda hekta miyamna minamhanba yaba maong odu natana mayek sengna chumna yumpham chena thajaba amoine Khristagi tung inba sebok sing oina hingna bagi punsi du ne mi paidana ba adu langtak na dana ba amram dai boy ba targadi mi paiba musung langtak na ba khudimok sing se tholakpa matamda di Sarana chingbagi chang adugi matik yamna wa adugi matik wang amukan example amon haiba betaga de kana gumba man de handagi chegi megi tangkur manga taibang ban loini ana harib ne kang bukhar ne demo right aduna adu thaja ba misina kada asina ta mayam thokre US kari da asigi tang de Jesu Christ anirection lakani asigi tang de rapture lakani adu toguni ada toguni mayam toguni ekta mayam I pai di bai hoduni majide kamai todun and then to 2YK 2000 year bagi matang de 2YK crisis han am talk aduna kain hai boy bata ga de ko tayong pan 2000 de so de loi de ni aduna adugi mamang de ta hu ya jing tawro chak ga bin cha ho thak ga bin ta ho nungai do bin nungai ho au de ven Manipur du su thok da ban ta ai hal sing de ta mata de 2000 year de mamang de ek de yeng ni so tra cha tayong pan loi de ni au de gi so de tayong pan loi de adugi yen du sing dong na ba de kong ga ni Ubra kaino adugi langtak naba mayam dudna phairing turing loinam chale chikari dam langtak naba mayam sarang naba mayam sung mi pai ba mayam aduna ni adu Krishna har kaino langtak na kanu amne langtak naba sung mi pai ba adu lei matam da sarana chingana bi damakta achoba lambi man achoba thong hang ni adu oidana na bi damakta adu bu kaduna na bi damakta kaduna na bi damakta man har again thorang to na bi damakta ni makoi ne hingli ba matam adu khangna hingna na bi damakta Why? To prepare well, to know the time well. Makoi ni hingli ba matam adu khang na hingna na bagi damakta. Tayang ni hingdokta na bagi damakta. Tarai ni hingdokta na bagi damakta. Thokpa ma laksara ni adu ki punsi hingdan na bagi damakta. Adu Krishna hayram ba khuding mak sing se tholak pa na maram oiraga kaidona ba hena thorang to na bagi damakta. Maram di kari damakta na hai oi ba targadi. Asigi juar haba lan hoba adagi di ningthole ba amaga ningthole ba amaga lan tauna ba chak tang ba thok ba hiram khudimak sing se awa ba khudimak sing dagi haurap bagi tanja khaktane hai ba khudimak sing se mayam da generally on thok poi ba tar ga su adu duna pi ba signal de keno hain hai ba ba tar ga di adu dagi hena kan ba sing Khristagi sebok oirba sing asigi mathakta lakani haina haibadu hena make sense makoi bu hina tharang tawna ba amsu makoi ni hingli ba matam adu khang ne hingna na bagi damakta Kristana wapham ase haidun tambi bagi maram de awaba si makoi gi damakta oina hen awaba du lakani aduna maram oiragani aduga haib adu gi damak tharang tawna ba ubra it's always and always Jesus Christ na tawrise ma later ba matungda magi sebok singna thauna phana tharang tawna Lain bagi damakta. Aduna kaidore tharang phajana tawna bagi damakta hana khanghale mangon. Adu kari damakta Jesu Christ magi sebok sing tharang tawri base magi maram gi damakta miyot-minei khaang bagi. What is Christ preparing his disciples for? To be persecuted for his name. Aduna koina verse 19 and 13 the uba pangdis.
nakhoi nasagidamuk cheksil makhoina nakhoibu Sanhedrin da pithokani makhoina nakhoibu synagogue sing da phugani makhoina sakhi pinabagidamak lengang mapusing amasung ningthau singi mamangda aigi maramgidamak nakhoibu puthokani Hamramna Jesus Christ na higher second high boy bataragani magi sebuk okrabu khudingmak singise magi tung ilakrabu khudingmak singise magi tung inbagi maramna magi tung thazabian inbagi maramna Aphaba wapao sandok bagi maramna Aphaba wapao the yimpam oiba punsi adu thazabian hingbagi maramna taibang pal saitan amasung pap yadna punsi hingmana maram oiraga aduga makhoi prabhu Krista prabhu ni haina haibi punsi da chap yungna taibang pan bagi mamang da amasung makhoi gi mathakta leiba sarkar sing adug matam adu da lerm establishment khudingmak sing sangsan khudingmak sing adu makhoi gi mayok leiba na maram orka makhoi awaba khaangani aduni Krishna hairise adu bhai awaba khaang khudingmak sing ado adugi demak tharang toge haina haibo iba taragadi adugi mamang toy thodo khoibak sing do uba matamda asi thobani na aikoi pulis asi shodan lani aduna kari tharang tawse tharang taw adugi demak tane adu mafam se Jesus Christ magi sebok sing thokne haina harim leba thodo khudingmak sing se amatta kangdana amatta watna Krista masamagi punsi de thokdo thodo ngakdane Now, chapter 14 amasung 15 pabo iba taragadi Jesus Christ Sanhedrin ni mang sodana puthokani adugidi ma synagogue sing da ma phugani sodana Jesus Christ ado ma wayen gani Herod amuk puni Pilata amuk puni while mapusing mamang da amuk puthokani wang paung sing mayam tawgani mangonda adu khaktang gi wari nate adu khaktang da ma loisande lana saki pisin gani mangonda phugani irolena mang hat kani ubra se Krishna tawri thabak se ning sing se hang na chapter 8 sandok matam na ha ki wahid Jesus Krishna Ishwar dagi lakpa kanbiba mapu masaya oibagi punsi do bhab tab matam da aikhoina mahaki karamba makhalgi sebok oina tungin gado bano habdo koi bhab tagani understanding the messiahship of Christ will help us understand our discipleship magi messiahship adu da Jesus Christ aduna magi mising gi da makta numit karagi matungda wayen gani taibang pan bagi wayel mapu adu taibang pan bagi mapu adu taibang pan ba magi khutsen ma bu wayen gani aran ba tahan gani ma bu phu gani adu ma bu hat gani adu harba khuting mak sing adu harba sebok sing asi punsi da sulone mak thokani aduga harba thada besil naw sing sebok sing punsi gi da katang thokdo wonate nangam sungai punsi da su Khristagi maram gi da mak thokdo wa mane Mereka kaya kita mungkin hai boy betaga di kaya karena aku mulai gitu ngini boy betaga di mahang masana masabu ya zada sunu cross pudu na ai gitu insanu cross pudu kaya no sige do bugi punsi ni Tasa besil inausing Yesus Kristus gitu in bamatam da magi mingi da magta awaba khaangning da amasung magi mingi da magta awaba khaangoi da amakum no wakal khan boy betaga di asigi bafam sa Krishna hai bisida mun na wakal tobi man har je kaya no nakoi na sama kita magta checksilo kaya kita magta checksin ga dise adu gi awanang lakput gi chena benate adu bu khudi masung Thasa biana khaang bagi magta Why to be careful? Why to watch out? They ought to watch out not to compromise the gospel and not to compromise in suffering the persecution for Christ's sake. Khristagi maram gidamak awanang khaang aduda yasanaba prokta na gidamak ta aduga Khristabu mai harga thalok na gidamak ta adubu Krista talk na have the talk boy betagadi hai ribbing thawasna lakpa matamda mahak la pigi mana adu soi de adu khang bagi mapala mahaki thawsada mahaki thawasing bagi mapala mahaki minung segi makhada mahaki ming gidamak ta awan khaang na gitu. Verse 10. Now verse 10 you ring the verse 9 wakal to word batagadi. Sibok singi pun sising to them. Paul yung Peter yung Book of Acts. Bago sa mga sing itabag to pabi. Wala mo kayo talo sing asig sibok sing sigi pun siya. Synagogue to puthoy al Sanhedrin mamang na puthoy pui chay ware wapao sandok na kita magtahay Paul masama na su Corinthians da habi matam da kari Jehudi gi chay phu da ni phu Jehudi gi chay phu mangarag phang ano ka tinate sebok sing kudi mo
And then even Mark na iriba thajaba sing asigi punsi matam ase ningthau nirogi otpane ba dugi manung dane adu oiba targe the Colosseum the sin siri nungti khuding Christian sing. And then Jerusalem gi lambi gi lem sing muthalaga Christian gi hakchang khudimok sing thau hasilaga du mai thaba gi mapal na adu strip lamb oire si thokani Christian haram mamne cross bagi punsi ni. In verse 10 adu harba awanang khudimok sing ot paneba mayam phuba cheiba mayam ikai ba nangba mayam ning athiba phangba mayam khudimok sing mak Jesus Christ na haibu ga yeng aduga jati pum mongta aphaba wapao si hana sandokani meaning ase isori aning mane awaba khangli phuri chairi ikai ba nangli hatu I haidan aphaba wapao sandokba lepkani haiba natte among the Jesus Christ na haiba se awanang mayam lakboy ba targa su mahaki singlupki mayokta amasung mahaki sibok singi mayokta mahaki yaw singi mayokta achaw pangala namtharak poi ba targa su achaw mi singna hanaba tupnaba tarak po oi ba targa su aphaba wapao adumak chakhatkani adumak sandokani adumak marajirkani adumak chakhat pa legani Khristagi wasakni amsung thajaba sing asi sebok sing asi haibagi maramdi asi makhon tawdo ba thabak amane awaba nangba adu senarini mamang puthokpa adu sinagokta phuba adu ningthau sing amasung luching masing mamang puthokpa adu kasum sangda thamjanba adu aphaba wapao sanokna ba maram ama natte adu khudingmak sing adugi maraktasu aphaba wapao sanokpo isorgi aning mane aduga haiba asimok Jesus Christ na maki sebok singda aduga nang amasung engonda mahakna tawna na bagida makta maki aning bodu makes na utpane aduga simadi yamna make sing verse 10 sida haiba se Taibang pal apum Christian o ini haina haiba natte. Adu taibang pan apum si Christian ontok ni haina haiba natte. Karamaina hai no. Adu gumna karigum adum haina sigi verse 10 se bhap ta boy batarga di contradiction chat pase verse 20 ge contradiction sale maram de kaino yung adu Jesus Christ na haiba ibungona numit sing adu kaksin bidrabadi mi kana matan hingloi adubu mahang na khandokraba khangat pa sing gidamak mahang numit adu kaksin begini meaning kaino se Jesus Christ na kanagi matang no mana wari sarse for the elect mana khandok missing Kaya tayo pala apumba loy na mga Christian o bagi wari do Christian na to boy bata kadi kay dong ngay mana magi khandok lang missing matang na mga kasi wari saro eh. Maram ni kaya kita magtong hay boy bata kadi so Christian na tambi basinga aduga sige verse 10 na hay se prithvi ki mapam khuding magsing jati loy na mga Christian on thok ni oy gani hay na hay boy dugi wakal dugi onan tay na ba mani maram Jesus Christ na kaya hay mayam ko yadu bukhar katan khangat pade. Many are called but few are chosen. Aduga mamang no majing dehan hai kraba aduguna Jesse Ryle hai kraba Jesse Ryle mato sugna akoi ni hingli ba se taibang pala pumbagi Christian oi bagi amasung Christian taibang pala pum na Christian oi bagi juktu de natte andubu isorna khandok pi ba amasung khangat pi bagi juk adu ne adugo sida har ba hai siong missing Christian on thok bagi wari na sida verse 10 de tot tori ba se adubu jati khudimak aphaba wapao sandok bagi wari ne Aphaba wapao yohan bagi wari. Again, Arabs talked about to some extent talk right. Sebok taragani thogi madam da. Ot paneba horokpa matam khudi mosing do sebok taragani thoi loina mag lam loina mag chai thoi. Thoma India da lame, Asia da, aduga tongan be Europe tongan mafam khudi mag sing aphaba wapao sandok pagi thol thoi. Amaram dai boy batarga mafam asada Jesus Christ na hari base aphaba wapao di soidana sandokoni lepa yaroi maram di Khristagi signum soidana mai pakani. Then verse 11 dagina 13 pawda dings adu katanate see marak sida aphaba wapao gi matang har matung da makhone khanga da awanang du gi matang na hena makha tattar adu makhone na khoi bu phaba amasung pitok matamda na koi na kari hai gani hai na langtak na kanu amram hai boy batarga de verse 11 sida Jesus Christ magi sebok sing sida hai ba se magi Thawai Asengbagi mateng adugi matang da piba thasba mane this is the assurance of the Holy Spirit's help phagani soidana kudimak sing se Jesus Christ na Jesus Christ gi mati ki makal thoi hai dana magi sebok sing se siro hai banate awanang khang loi hai banate adubu awan khaang ba oiba targ se thajabiana khaang na bugi damak si bo oiba targ su thajabiana si na bugi damak ta magi Thawai Asengba pibi gani adu mafam se kon uba phangni se
ꯑꯗꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯐꯥꯕ ꯑꯃꯁꯨꯡ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ ꯅꯈꯣꯏꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯒꯤ ꯃꯔꯝꯗ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯄꯨꯡꯐꯝ ꯑꯗꯨꯗ ꯅꯈꯣꯏꯗ ꯈꯪꯍꯟꯕ ꯃꯈꯩ ꯑꯗꯨ ꯍꯥꯏꯗꯣꯛꯎ ꯉꯥꯡꯒꯗꯧꯔꯤꯕꯗꯨ ꯅꯈꯣꯏꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯤ again ꯀꯩꯅꯣ ꯑꯃꯨꯛ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯂꯥꯡꯇꯛꯅꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯂꯥꯡꯇꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯗꯒꯤꯗꯤ ꯒꯕꯔꯅꯔ or pilot or Agrippa or Felix lepakpa matamda adagi Sanhedringi Sadukising Sasrigi Ozasing amasung Pharisising lepakpa matamda mogi mang lep matamda kari paukhum pini kari wahang hangakadoriba adugi langtaknabada amat langtaknadana bugidamaktani adubu kari tawnaba thawai asengbada ngajana bugidamak adugu Jesu Christ na mafam asada haiba wase ma khangna haiba wahine aduga sise man pangai haiba wahaisu natte anu karigidamaktun haiba oiba taragadi Jesu Christ na mahak na magi sibok-sing aduda mahaki Thawai asengbadu makoi mateng oina bidamak thaibirkani haibasi mahaki wasakpa mani aduga haibadu paptagi puning ogduna Christa thajaba khudingmakki mathakta mahakna pibigani amasung pisu pibi Amaram na haiba taragadi verse 11 asida haiba thaurang taurunu or warunu haina haiba thadabe chili now saying Atan Christian punsi adu thawatpa na Jesus Christ na hairis Thaurang tawdana panglay layna bo sorry se boy taragadi adu magi Christian boy taragadi dum kai khumna dum lakchar dum na adu gud layna banate this promise of Christ is not promoting lazy Christianity again bhab ta se thaurang tawbo Christianity dani Thaurang tawbo amsung serious of Christianity da panging hingmana taba aduga pangya yaba punsi mang hingmana taba adubu ishorgi amasung Khristagi tambi bakhudimak sing adubu khangbaglona thawai asengbaga lona thawai asengbagi pangalda thawai asengbada ngajaraga hingba punsi aduda hingnana bagidamag thawgpa jaga amane thada bisila na sing asi haiduna ishorgi thawai asengbaga chatminadaba punsi adu hingnana bagidamagta natte asida haibus adubu hena chatminaduna hena khangba punsi adu hingnana bagidamagtani adubu again Jesus Christ na haiba wahai yamna mangising langtak naganu aduga kariyamada khallunu paukhumgi matangda thawai asengbana khoi mateng pangbigani aduga haiba wahai se seboksing adugi damakta aduga ngasigi numta lariba nang amasung aigi damakta sun tada bisila na Jesus Christ gi maramgidamak awanang nangba soidrabane akhoi khudimak loinamak awanang nangaina asi pababatana seboksing no khaktang urakanda nang amasung aigi wakhal kaya yaudaba oiba taragade aduga 87 jido loshallakana asida laurada amgumda khanba oiba taragena adune lanna bible pabagi mo amarom haiba oiba taragade Jesus Christ na akhoi amamam da haiba se kaino haiba oiba taragade nasagi damak chekchulu makoina nahak pu pithokani amma hekta sarkar to oibe yai sangsana amma hekta to oibe yai aduga laikai do be isor khang cross ki yekna ba sing da ai khoi ba pithok matam soida lakane Khristagi tung thazabiyana in boy bataragadi Khristagi aning ba pam ba Aphaba wapao adu mal punsi hing boy bataragadi cross ki amasung Khristagi yekna ba sing na ai khoi bu yengthiba oipham thokpa mane adu matam adu dasu ai khoi itomta oiroi ibungo mahakna mahaki thawai aikoda pibigani habidi mahakna aikoda pinebiriba thawai adugi mapalna aikoi mateng pangbigani wayen phamadudagi thokani or kasum sangdagi thogalakani or sihaloi haina haiba natte thada bisela nauseng koi sikhi besu yai aduga kasum sangda punsi suba legi besu yai aduga lekai dagi tanthoki besu yai imong inthorok besu yai aduga sangsana amasung sarkar na matam chubada namtharga dum thamkhibasu yai adugi phibam khudingmak sing aduda aikhogi thajabadu yasanaba tawdana Krista thadoktana Krista prabhuni kana amata natte haibagi wahai aduga loinana Krista gi haiba aduda Aphaba wapao snokba leptana adugi demakta waba khangba adugi demakta siba phaoba thaurang tawnanabagi demakta thawai asengba aikhoi khudingmakta mahangna pibigani hoi aikhoi sole nakhoi sole aisu sole adubu Kristna magi seboksine pukning chawthokan basigum aikhoi chawthokale karino thawai asengbana aikhoi bu mateng pangbigani loiba taragadi kige do mara again Kristna anirection lakpa matamda lakna do thokdo thodo khudi musna aikhogi demakta akiba mu oigedobra natte
Adubu, Thawai Gay Hen, Nakne Hingminabagi Punsi, Ishorgi, Aningba Adu de Hen, Khaangun Hingba Punsi, Aduga, Adu Tazabiana, Sargi the Maka Taurang Tauraga, Krishna, Anirson Lapa, Adugi the Makta, Taurang Taraga, Awabakang, even Punsi, Pitopa Pow, Hingba Punsi, the Hinganabagi the Maktan. Now, Shin Lord Yawanang, verse 12 to 13, Power to the Amukari, Kanadaki Lapuning was assisting. Masin Manau na, Masin Manau Busina Pitokani, Mapana, Machabu Pitokani, Macha Singna, Mama Mapa Singi, Mayok the Leptuna, Makoi Bukari, Hadhan Gani, Aduga Aigi Mingi, Maramgi, the Mak, Mi Pumna Magna, Nakoibu, Yang Tigani. Is you couldn't say why couldn't was in the Amam to any walker topi, Mi Pumna Mak, Machin Manau, Mapana, Macha, Machana, Mama Mapa. Karam Makali Pitokpa, Hat Nanava. She had Nanava. Kanana Yang Tigado River, Amananate, Aninanate, Adubu me, Pumna Magna. Kanadagino Laka, there were miyot-minei could be mixing, say. This is reason how Mahom saying in Munung the Gi. Karam Bim Munung Christa Buyataba, Aphaba wapao Buyataba in Munung sing day. Mipum Kuding Magday. Urang Hom said, Jesus Christ Magi Sebok Sing Tarang to Ribamong. Adu Christian Matamadu, Soraponi Sing to the Magi Sebok Sing with Toronto, keep a mong of the Gumna. Nasikim is why is a tar, but Nangamusung, I was a Magi wise and a Toronto Ribam. Tadabizilas Hom said, Jesus Christ and a high say, Mioiba Amana Khaang Bada Musung, Khaang Bada quietly Wang Awab, Jesus Christ and Putoration. Kari Siba. I know the Miaman Pitorpaki Wari Nete, Imung Manuna, Ima Ipana, Imama Panas, Macha Masanas, Mom Mapa, Kari maramgidamak, Khristagi maramgidamak, Aphaba wapao maramgidamak, Khristagi mingidamak. Asida Jesus Christ na Taurang to ribase siba phaoba thajabi yap oina bagidamak tane. Adu kari matam de silup ta thajaba amma oibagi punsi hingba matam. Adudagi tongan ba maong da thajabi yab Christian mo ni hingna ba matam gidamak ta aikoi kari na he khudi thiele. Aikoi atan ba, aikoi haining da ba, aikoi warning da ba. Matam sana church lang na bagidamak ta wakal khan matam da kari na thinba oihale. O hostel chak pi dre dei matam da. O khoi maw na chak thongba loidre. Jesus Christ na sa pi ba degree se uber sila now saying. Sibagi degree ne. Adu phaoba ni mana magi sebok sung nang amasung ibu tharang tawbiri se. Ola yo chak cha debi sande nimite isor khurna ba lakpa duga adu ima ipa duna or masimana amana mapa adu senior bidam ke pithok adu degree duga. It's just a lame excuse. Jesus Christ na higher ba khudimok sing se again this aikoi ki pap na maram oraga aikoi ki apang man na maram oraga thenga da awa nang amata natte adu aphaba wapao ki maram gi da mak right the mixing adu mana mathi pa tara da ma gi se boxing da mu tambi ba matam da Matthew chapter 10 verse 34 to 39 Matthew 10 da kari utle aina malem da ingtha ba pi ba lakuni haina kan ganu aina ingtha ba pi ba lakuna te adu thangsang pi ba lakuni maram de mi amabu Mapagi mayokta, Machanipa bu, Mamagi mayokta, Amasung Mamona Manembuki mayokta Lahenaba ay lakpane. Aduga mi amagi yeknabadi masamaki imung manung da layriba makhoy adune. Mapa natraga mamabu, ayngonda gina nungsiba mahak adu aigi oiba matik jade. Machanipa natraga machanupis bu, ayngonda gi hena nungsiba mahak adu aigi oiba matik jade. Aduga mahaki cross laukatuna aigi itung indaba mahak adu aigi oiba matik jade mathawai kanjaba mahak aduna madu mangzagani aigi maramgidamak mathawai mangzaba mahak aduna madu phangani asa Jesus Christ na hair jagay no I mean Christian oiba taragadi imai passing thine toro masim na sing thine toro yan natte sida Jesus Christ na hair se
sida Jesu Christ na tambiri se magi tungin bagi matang dani aphaba wapao gi maramgidamak Jesu Christ gi mingi damakta hingba matam imung manung sena khaina gani ima ipa sena khaina gani ima ichile naw sena khaina gani kayo le kai sena khaina gani hiram khuding mak sing do loina mak thokni tha be naw sing maram di kai gi mak hai boy ba tar ga di thaza ba magi sebok sing asi gi akoi ba leb leb Christ bu yada ba Christ bu khang da ba masiha bu han da phon ba tabeng pal apum ba du masiha du gi mayok tam su ma gi aphaba wapao gi mayok te yek na ba mi sing ni Sanhedrin da lai kraba Pharisee sing Sadducee sing amsung sa sing oza sing apam do kaino Jesu Christ hatok pa loisan ba aduga Jesu Christ saga ka khra matun mako gi apam do kaino sebok sing tumina lehan ba aduga adu gi demata ka do we phui phai jail tham sale Akhoi demak sune nanga masung gi demak sune mama masih tele ba Christian hai kraba nanga masung gi demak sune sigi waris Duk mafam sa Christian na hai sa nang masung ai pun sa so na tol ga do ba amane man ne taibang pala masung asigi ako bi le ba khuding mak sing Christ bu thas riba sing ase aphaba wapa masung Christ gi mayuk te lepe maram masina maram oiraga Jesu Christ na verse 12 tagi na 13 gi haru pa phaoba sida thoka do riba se kai no sin na bi ma pithoka do riba hiram khuding mak sing thoka do ba amane hai ba se matam adu dum chumme chumchu chumke haujuk se adum chumling asi su aduga dum chungani Christian lakte panu me de bhaw mam ni kari da makno Khristagi thazabe haba sebok amma oiba amasung aphaba wapao da thazabe yana hingba amasung aphaba wapao thazabe yana sandok matam khuding mak sing aduda miyot-minei gi thong hangdop ga chawane adu hangdop ne faithfulness to Christ as Lord and faithfulness to the gospel and in preaching the gospel will open doors to persecution. Now, Christian Mahamad tambiri basing si makoy bu ot ne basing adubu makoy mathag sirap tono na bidamak tara nate mati pa mga do kay tambiri Christian na ay gimaram gidamak na koy ot pa naira sirap to na bor pi kaya Christian Matthew 5 haraw jo musung todo henung na nuay jo ran sa na koy mana chaw Tado sila now saying, asig awan ang kuding magsing se. Khristagi sebok kuding magsing na thinagaraga do ba phanglaga do ba mane. Matamadu dasu. Haudik sila Somalia da, Nigeria da, Pakistan da, China da, North Korea da. Haudik sila dum lai. Afghanistan da Jesu Khristagi thasagi haba phaoba di imung manung na kya thodo na khani. Maru na Muslim country sing da. Adu baptism do ba se. Death certificate Caesar again sahi to buga chamane adu Khristagi mingi de magda Christian mayam amana baptized away Khristagi habil imung ngin thoe hana ba phawthi ha chu ya hat le harbe de Christ de chumki Paul de chumki Peter da chumki, Thomas da chumki, Stephen da chumki. Ako da chumki. Adubu Aroiba, phaoba, khaang ba mahak adu kan bigani. Ama sa Jesu Christ na hari se. Asi thabak sing sin maram kanda aran ko phangni hai banate thabak tor aran ko phanggi matang da nate adum homes the Christian hari se maha ki asengba sebok amoy bagi sakhi da asengba Christian amana asengba Jesu Khristagi sebok na Aroiba phaoba khaangba wegani siba phaoba thasabi ya wegani now si Aroiba haina hari se Christian ani chuna lakpa maru na nate adu oida basu yai siba phaoba ram di har ba khuding mak sing asde thengna ga doriba khuding mak gi awan nang khuding mak Christ gi maram gi de makta yeng thi ba cross gi yeng na khuding mak sing de adu ga sa ha na verse 10 ha ki du kai no tebang pal apum ba se Christian lonam on thop gi wai na te ha na ha ba now verse 11 12 more 12 amsung 13 pa ma tam da krai ting no lai se
government-dagisu lae, right? Establishment-dagisu lae, imung manungdagisu lae. Now, kaya tayo na pumalo na mo Christian oy, bagi worry de lo na mo wakan kan boy ba tagadi. Kana no Christian kada may na awanang pigani. Wakal to biya da jaga ne. Kaya no koi punsi chungbu dise, han mawang no majin da haik adu na. Tangdu le leta da hengel lakani, pap hengel lakani, cross ki ek na ba SIngh hengel lakani. Hengat na awa anang khaang ba musung miyot-minei ba mising su yam hengat lakani. Aduga awa anang khaang bu su hengat kani, thaja ba SIngh na. Aduga iroi na Aphaba wapao gi thogul su hena dum chaukat kani. Aduga thaja ba SIngh na khaang ba gi matang na su dum hengat kani. Upheaval, persecution, proclamation, endurance or perseverance. Ado Krishna anirksuna lakpan numit aduda awaba khudingma ki aroiba. Krishna lakpan numit aduda Christian gi oiba jati khudingma Christian oiba anoba sarga amasung anoba prithibhi da Christian na pik thangani ingthabana pik thangani nungaibana pik thangani adugi matam aduda kaktang awaba leiroi China leiroi aduga aram khorang ba leiroi aikhoi mathakta opi nebine ba kana amat su leiroi adubu Christagalona lomba naidana ingthabagi punsi adu paningani adubu aduda changa do khudingmak singdo loiba phaoba thazaba mising adu batang aduga hai loiba phaoba thazagado khudingmak singdo makhogi pangal nate aikhoi pangal loiro aikhoi loiba phaoba khanga do bise aikhoi pangal nate adu Krishna cross to bikraba thabak adugi mapala aikhoi phangzaba Thawai Asengbagi khudo adugi isorgi pangal amasung Thawai Asengbagi thawjal amasung Khristagi nungsiba amasung chanbi heiba pinabiba bor khudingmak sing adugi mapala ne adubu asta yamna mayek singi asengba Christian amagi achumba sakhi adudi awa anang mayam thengna boiba taragasu Khristagi mingidamakta lepkani awa nang khangani thazaba yana aduga ibungo mahaki makutagi handokpiba lakriba matam adu phaoba thazaba yaba sebok oigani adugi tholak matamda thazabada hena pangal kanba hena nauthokpa hena ningthijaba phudonglaba sana amagumna oigani mamal naida asine Krishna magi sebok singda musung asignim da ekhoda tambiribas mi paina banate adubu thorang tawdun hingna bagidamagta langtak nana bagidamagta nate adubu thazaba yana loiba phaoba thazaba yaba Christian amasung magi tung inba missing oina bagidamagta awanang sindagi chena ba nate adubu sorgi Thawai Asengbagi pangal awanang khungdo khaangna bagidamagta maram chada excuses piraga Jisu Khristagi maramgidamak amasung magi animadu tawdana ba nate adubu khudimak singdo hatoktuna Khristagi animadu tawdana bagidamagta adu oiba targade aikoina hai punsi se mato kraman hingani hiram ahum khakle han hamda desini now main idea dasu adum yakre Minamhanganu do not be deceived kari matangda Khristagi matangda koi pu ba yaba tambiba makhala mekna koi pu be ba phawha magi punsigum ne hingbi na thada bisil na sang mit thubhal le masung mit uchai ba matam adu da mit noraka na ningthi je hana koi chap ya ba mising oibi ganu asida du to hore ana ba phal hore adagi di mi bomom to hore o adu kamai do o adugi punsido hingbi ganu angak ko me hojigi matam da hekta angak patobu singa mayam painge le Khristagi ming paksala kana tabu me adu singdor minam hanbigino chanbidona adu bataga di karino oigedu ise minam handana bigidam da Krista khangba oibi nungti mi khudima ki Khristagi matang hena nei nabi mahaki thabak mahakna oiriba mahaki aningba mahaki wahai mahaki apama khudima singdagi matang da adu haib da karmana khangani mahaki wahai gi mapana no Christ no your scripture ibungo mahana ikoida Krista bu khangna ba amusung mahaki wai khangna bi base Bible ama khaktane adu pabagi mapala nainabagi mapala thazabagi mapala thamoida thambagi mapala inbagi mapala adu hai badu cheche na konsanbagi mapala Krista bu khangba adu magi wai khangbadagi oi adu magi aduna maramorga mahaki wai khangba mi oibi Bible padaba Christian oibiganu Bible pananabagidamagta atay missing na pastor na evangelist na or atopa Christian sing na adung illaga laibagi mathaw taba Christian oibiganu
Maramdi isorgi wahai khangdrabadi Krista khangoi Krista khangdrabadi mahaki mingda lakpa ama ekta adum thazagani irai laina phawa mamagi punsi gumna oigani koi pu ba yaba angang macha mithai ne themdok ba yaba angang macha gumna hingani adu oibiginu Bible pabiyu Krista khangbiyu nainabiyu maramdi karamba matamduno missing phai ne chingthoise Krista khangdaba matamda adu magi wai khangdaba matamda 그러기때문에 하지만 담대 라나 담비면 마얌 타저가 레이리세 람니 크리스천 강대바다 마라 모라가 아도 바이블 강대바다 마라 모라가 many are led astray because they don't know Christ and scripture 하도 지금 나오세요 바이블 바라는 항상 이놈이다 강나바 바브라 타저나바 바브라 크리스천 강나바 바브라 마푸르바 오르베세 Yumgi makoksing. Yang mana kira? Isori thawsa na pina bira kraba imung adu da Krista bukangan na bagi da magda magi wai chang na na pa bagi mapal na khang na bona bra. Or pa da bida. Nong majing mi da tagi wapao don hapta ma chathan ba. Nong majing mi da pagi ba Bible don hapta ma chathan ba adu ki punchi da hing bra. Kare adu ko punchi da hing ba khoi mag tam hekta yaw boi ba tar ga de check sel Checksilo. Nasing maldeso. Isor ki wai pan na bagi damagda. Pa da hui magda amek tiya boy batar ka. Krista bu khang na bo na ba. Hot na ba. Right? Checksilo. Krista khang. Ma ki wai khang. Krista khang sing. Ma ki wai khang. Ani sudah dise. Aroiba phaoba khaangu. Adune Krishna magi se boxing idamak ta pamad kene. Ha madani Minamhanganu. Adu magi se boxing idamak tamsung akui idamak ta Krishna ke pamane. Ani sudah dise. Aroiba phaoba khaang endure till the end. Again, Jesus Christ emphasis to han na kena mitsel khaang na ba. Thazabi yaba amam oina. Cross po dun isana isabu yadaba punsi adu thazabian inba adu khaktangi maramgidamak tani. Adun thada bisal na sing anubu wallet na bagi Christianity na Christian sing asibu Khristagi mingidamak ta awanang khaang to ba amasung awanang nangado ba adudagi chenthok na ba tambide adu thazabian khaang na bidamak tambe adu mi ame ekta Christian hai or pastor ni or wapao sandok pani or revival ki speaker hai ame ekta la ka na Khristagi maramgidamak ta awaba khaang na ba adudagi chen na bidang tambi boy batagi adugumba misno masak khangchelo chelo aduga nahang na samoksu adugumba mising du kallo aduga nahaki imung sing adugumba mising du kallo ana wala pa ba matamda har awanang khudimok sing sidi chen na ba mata tambi de Luke pao Paul ni ba pao Peter ni ba pao John ni ba pao and then even Christian home se tambi ba se pa Chena bana te hai se to wasing mai pangal khang na bagi damak tane mayok na bagi damak tane man ano wala na bagi Christianity da yasan na ba purong na ba jaga karin tole te Krista ki matang lak matam Krista prabhu ni lore da Krista ning thau ni adu lore Krista ning thau ni amsung Krista prabhu ni hai na hai matam da khoi na hai se kai no tabang pa aingon dagi horaga ai punsi dagi horaga ai gening ba pa ma dagi horaga tabang pa ai imung manung kerero lekai sarkar samas hai ba Krista sigi mayok lak pa khuding mak sing adu ai gi su yek na bane Krista ai gi prabhu ni hai na hai matam da khoi na hai ba se Krista ai gi ning thau amsung prabhu du gi mayok to leiba khuding mak su ai gi yek na bane Yasan na ba jaga karim dalai excuse me na ba jaga amat re chahi ama or chahi ani thabak khara phangna na ba ika kun ba khara phangna ba nungsi ba khara phangna ba ming khara phangna ba Christian or su Christian haining da ba adagi di thabak ama taugi adu isori wa haina yada ba moong radi oire adu oibata adu oiraga su sima phangau bo oita ga chahi am tangdi asigi matang sidang di tada basira na using Jesus Christ na adu gi pham amata pidre laiboi bata ga angon tak pu compromise na bagi
excuse ꯇꯧꯅꯅꯕꯒꯤ ꯑꯗꯨꯒ ꯑꯋꯥꯕ ꯈꯥꯡꯅꯅꯕꯒꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯑꯔꯣꯏꯕ ꯐꯥꯎ ꯈꯥꯡꯒꯅꯤ ꯏꯊꯟꯗ ꯈꯥꯡꯕ ꯉꯝꯃꯣꯏ ꯈꯪꯉꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯈ꯭ꯔꯤꯁꯇꯅ ꯁꯤꯡꯂꯨꯞ ꯄꯤꯕꯤꯔꯝꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯁꯤꯡꯒ ꯇꯠꯇꯅ ꯂꯣꯏꯅꯧ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯁꯤ ꯂꯦꯜꯂꯨ 이브레아 ꯄꯟꯗꯨꯞ 10 23 25 ꯑꯁꯤ ꯆꯤꯟꯐꯥ ꯄꯨꯁꯤꯟꯒꯗꯕ ꯖꯒꯥꯅꯤ ꯑꯁꯤ ꯆꯤꯟꯐꯥ ꯄꯨꯁꯤꯟꯒꯗꯕ ꯖꯒꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯇꯠꯇꯅ ꯄꯥꯕ ꯖꯒꯥ ꯑꯃꯅꯤ 23 25 ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯇ ꯑꯃꯒ ꯑꯃꯒ ꯊꯧꯒꯠꯅꯅꯕ ꯋꯥꯈꯜ ꯇꯧꯁꯤ ꯃꯤ ꯈꯔꯒꯤ ꯍꯧꯅꯕꯤ ꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯏꯁꯦꯟ ꯇꯤꯟꯅꯖꯕ ꯊꯥꯗꯣꯛꯀꯅꯨꯁꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯃꯤꯅꯤꯡ ꯈ꯭ꯔꯤꯁꯇꯥꯟ ꯁꯨꯝ ꯂꯥꯛꯄꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯎꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯦꯟꯅ ꯊꯧꯒꯠꯅꯁꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯃꯤ ꯈꯔꯒꯤ ꯍꯧꯅꯕꯤ ꯑꯣꯏꯕꯒꯨꯝꯅ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯅꯗꯤ ꯀꯧꯖꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯕꯗꯒꯤꯗꯤ ꯄꯨꯟꯗꯕꯅ ꯍꯦꯟꯅ ꯃꯣꯏꯒꯤ ꯍꯦꯕꯤꯠ ꯑꯣꯏꯈꯠꯂꯛꯑꯕ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯑꯣꯏꯈꯠꯂꯛꯑꯕ ꯃꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈꯠꯂꯛꯑꯕ ꯄꯨꯟꯅꯅꯕ ꯃꯔꯝ ꯊꯤꯕꯗꯒꯤꯗꯤ ꯄꯨꯟꯗꯅꯕ ꯃꯔꯝ ꯊꯤꯔꯛꯄꯅ ꯍꯦꯟꯅ ꯌꯥꯝꯃꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯅꯨ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯑꯣꯏꯒꯨꯝꯁꯤ ꯃꯔꯝꯗꯤ ꯁꯤꯡꯂꯨꯞ ꯏꯕꯨꯡ ꯃꯥꯅ ꯄꯤꯕꯤꯔꯝꯕꯒꯤ ꯃꯔꯝꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯅ ꯈꯥꯡꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯏꯊꯟꯗꯒꯤ ꯄꯥꯡꯒꯜꯗ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯣꯏ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯄꯥꯡꯒꯜꯗ ꯉꯝꯒꯅꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯉꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯈꯪꯉꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯤ ꯑꯋꯥ ꯅꯪꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯈꯥꯡꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯈꯥꯡꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯣꯏ ꯏꯁꯣꯔꯒꯤ ꯃꯤ ꯍꯣꯏ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨꯕꯨ ꯑꯁꯤꯗ ꯍꯦꯟꯅ ꯃꯩ ꯆꯥꯛꯍꯟꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇ ꯉꯥꯏꯕꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯕꯒꯤ ꯃꯄꯥꯟ knowing that only Christ and Christ alone is our first and only love ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯋꯥ ꯅꯪ ꯈꯥꯡꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯋꯥꯍꯪꯁꯦ ꯑꯋꯥ ꯅꯪ ꯈꯥꯡꯕ ꯑꯃꯁꯨꯡ ꯈꯥꯡꯗꯕ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯈ꯭ꯔꯤꯁꯇꯔꯥ or ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯔꯥ or ꯏꯃꯨꯡ ꯃꯅꯨꯡꯂ or ꯁꯃꯥꯖꯇ or ꯀꯔ ꯂꯩꯀꯥꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯁꯤꯕ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯅ ꯈꯥꯡꯒꯗꯧꯔꯤꯕꯁꯤꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯡꯅ ꯀꯅꯥꯗ ꯈ꯭ꯔꯤꯁꯇꯗ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯡꯅ is it Christ or the world or even ourselves and family ꯀꯅꯥꯅꯣ ꯅꯨꯡꯁꯤꯒꯗꯣꯏꯁꯦ ꯀꯅꯥꯅꯣ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯥꯡꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯃꯈꯛꯇꯪ ꯑꯣꯏꯒꯗꯧꯕ ꯅꯨꯡꯁꯤꯕꯁꯦ ꯇꯠꯇꯅ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇꯤ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯕ ꯑꯆꯧꯕ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯐꯕ ꯋꯥꯄꯥꯎ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯥꯖꯕꯁꯤ ꯂꯥꯎ ꯑꯃꯒꯗ Now Minamhanganu Aroiba phaoba khaangu ahumsubadadi Aphaba wapao sandok proclaim the gospel Ubra Jesu Christ magi sabok sing tanbiba matamda awanang khaangni haina khatang hairga losande adu awanang sing adugi marakta aphaba wapao sandok nabgidamakti so hai adu karam maongda hai adu isorgi aningba amoin hai adu hairibadu sebok sing adugi damakta khaktang natte adu nang amasung ai koi damakta sune ngasi numida aduna aphaba wapao sandokna bidam maram thigadauba natte adubu awanang khang boiba taragasu imungna tamthokpo oiba taragasu phubo oiba taragasu chaibo oiba taragasu wayan babsing mang lepkado oiba taragasu hiram khudingmak sing aduda aikhoigi tendam amasung aikoi apamadu kari oigani aphaba wapao sandokpa Paul sune adu tawkrida Philip paida leb sunupta mana chithi iba matamda kay aingon thokraba khudingmak sing aphaba wapao hena chakhodaba maram oire maramdi kasum sangda leba khudingmakna aihang leibase Khristagi maram gidamak lein haba makhoi loine mak khangi karamaina khangino jailer singduno karamaina khangino Paul leidu aphaba wapao gi maram ne haina habedo maramdi jail da leibadu aphaba wapao sandoi haibase Paul amasung Silas na kasum sangda leiba matamda su jailer du makhoi aphaba wapao sandoi leiba pham khudingmakta right kasi kaithel wapao sandoi thinge kasu kaide And then sina the wapao no but thinge kasu kaide nira sangde apu wapao no but thinge kasu kaide jail thame kasu kaide jail dun sandoi leiba pham khudimakta leiba pham khudimakta maramdi kari gidamakta isorgi aningmare aduna aikhoine tawgada bathabak Jesus Christ na aikhodagi pambase Christ akram kana lakani haibagi tang ngai badu nate aikoi tang thabam Christian one manate isor na kai kandiri adu aikoi Christiana kuimasin khangan bagi mapana aikoi tharang tawbiribase
Thazabiyana, Aphaba wapao sandok na kiba leitan. Punsi pamudana. Maram na akhoi laiba punsi se lomna da punsi ne. Siribasu hingane. Punsi ki matungda punsi phangleba sing. Adu shor gi ani modo karino. Akhoi gi awanang snuda konjel laga tasal laga laiba du nate adu magi Aphaba wapao sandok. Akibada pisan balaga laiba du nate adu acha mafamda. Pibi mafamda. Matam natabadasu Thazabiyana isor gi Thawai Asengbada pangalda Aphaba wapao sandok bodune. Kana da sandok pame Christiana Sarkarda, Ningtho Singi Mamangda, Sangsan Singi Mamangda, Kerlakai Singi Mamangda, Mipung Kudimakta, Shurokang Imunungda, Kerlakai, Imai Pat, Ichil Inauda, Maru Mapang Singda, Kudimak Singda. Then Thadu Bisil House. I say Chris again, money. It's already a palm. Aphaba wapao sandoks. Mayek Sing, Adugo Paps in Musimbu, Makoi Papi Pun Hun Christa Lak and with the Motorcos. Ram the Adu Kaki Mapana, Singlup Sakotkan. Adu Kaki Mapana, Christana, Lak Pamatamda, Marketing Tole Baki, a Chobom Apako, a coin of Ubapangani. Ram the high Bessie, Christagi anybody. I don't know. I call it Ibumaki, Wahina, Mayek Sing, Hayo the Greno, Christiansa, Minamhanganu, Adubu Khristagi maramgidamak, miyot-minei khaangduna, Thawai Asengbada ngajaduna, loiba phaoba, khaang. Nangamasungay, khaang sing. Khristagi damak, magi sing lukidamak. Prahados. Ipaisor, na aki wahay gi mapal na, Khristagi tambibasi gi mapal. Akhoi da ngasi mintasu Khristagi Christian aniruksuna lakpagi numit adubu khaurang nabagi damakta tambibasi damak thakachar. Paisor, akhoi sole, akhoi mateng pangbi. Prabhu, akhoi bu Minamhanganu punsi du hingadu de akhoi bu kanbi. Christa bu khangbada masung naki wahai khangbada. Naki missing matam den minabada. Duga naki missing punsi hing minabada. Duga akhoi ahan banung siba masung amakten nung sibo ba Christa bu tatana Aphaba wapao gi mapana ning sing sabada. Duga Aphaba wapao sandok gi punsi. Akhoi bu bung hana mateng pangbe masung chakot hanbe. Prabhu naki wahai ase akhoi punsi da mahiyal hanbe. Prabhu tayang luthok da punsi da gi khoi bu kanbe ai hak bu kanbe. Adu Krishna ni rakshana laktriba numit adu pao Thazabiyan Thawai Asengbada pangal siba phaoba khaangba Aroiba phaoba khaangba Christian sing akhoi bu oisabada mateng pangbi na ki mingidama na ki mangli Thawai Asengbada adu na ki matik mangli ma isu Christian mingini jigibani. Amen.